ꯁꯦꯝꯕꯗ ꯉꯥꯏꯔꯤꯕ ꯃꯌꯥꯏ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯀꯥꯏꯔꯒ ꯂꯩꯔꯝꯂꯦ꯫ ꯂꯝꯕꯤꯒꯤ ꯃꯊꯛ ꯑꯃꯗꯤ ꯂꯝꯕꯤꯒ ꯇꯥꯏꯅꯅ ꯏꯁꯤꯡ ꯑꯗꯨꯝ ꯇꯨꯡꯁꯤꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯦ꯫ ꯒꯥꯔꯤ ꯊꯩꯗꯣꯛꯐꯝ ꯂꯩꯇꯕꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯑꯊꯨꯕꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯕꯗꯤ ꯃꯂꯥꯜꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯃꯂꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯗꯝ ꯕꯤꯖꯣꯏ ꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯃꯤꯌꯥꯝꯅ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯂꯥꯜꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯇ꯭ꯔꯤꯉꯩ PR ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯁꯥꯡꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯟꯈꯤ꯫ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ, ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ, ꯏꯝꯐꯥꯜ ꯋꯦꯁꯠ ꯂꯣꯏꯅꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯣꯏꯅꯅ DC ꯏꯝꯐꯥꯜ ꯋꯦꯁꯠ ꯁꯔ ꯃꯌꯦꯡꯕꯝ ꯔꯥꯖꯀꯨꯃꯥꯔꯅ ꯊꯥꯖꯕ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 12, ꯏꯪ 2025ꯗ ꯀꯔꯣꯔ 73,12,00,000 ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕ ꯁꯦꯟꯇꯔꯅ ꯁꯦꯡꯁꯟ ꯇꯧꯔꯛꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 9, ꯏꯪ 2023ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐ꯭ꯂꯦꯒꯤꯡ ꯑꯣꯐꯀꯤ ꯐꯪꯁꯟ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯂꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯈꯤ꯫ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯅ ꯐꯖꯅ ꯁꯨꯍꯟꯕꯤꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯍꯥꯞꯄꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯔꯆꯀꯤ ꯇꯥꯡ 18, ꯏꯪ 2023ꯗ ꯃꯂꯥꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤꯒꯤ ꯃꯊꯛ ꯑꯃꯗꯤ ꯂꯝꯕꯤꯒ ꯇꯥꯏꯅꯕꯗ ꯏꯁꯤꯡ ꯑꯗꯨꯝ ꯇꯨꯡꯁꯤꯜꯂꯒ ꯂꯩꯕ, ꯅꯧꯅ ꯊꯥꯔꯛꯂꯤꯕ ꯀꯣꯏꯂꯥ ꯀꯥꯏꯔꯒ ꯂꯩꯔꯝꯕ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯅꯤ ꯊꯩꯅꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯊꯩꯗꯣꯛꯐꯝ ꯂꯩꯇꯕꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯦ꯫ ꯂꯣꯏꯅꯅ ꯁꯃꯨꯔꯧꯒꯤ ꯖꯒꯥꯁꯤꯡꯗ ꯂꯝꯕꯤ ꯁꯦꯝꯕ ꯂꯦꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯎꯐꯨꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯅꯥꯕ ꯌꯥꯎꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯔꯛꯅꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯇꯛꯁꯤꯟꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯂꯥꯜꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫